August 9, 2025 asida mayam na cooperation pipiyo toy na sarug yabiyo aduga asigi numik sida ban kumba protest kumba ato pa mayam tawbidani nga gitamakta masi akoina akan ba mong da appeal taw jabani maramdi indigenous ki miway akoy kanglup punamak si akoy gi solidarity udlaga masi Manipur da leiriba kifam punamak si so inthaba thaba ma normalcy ama restore tawninga gitamak akoy honabada indigenous mayam gi solidarity ama changi aduna north east digi Assam Meghalaya Mizoram aduga Tripura Arunachal Pradesh Nagaland digi indigenous people forum state ki chapter mayam gi delegates state ama digi mi tara hena koi Manipur da imphada lakadori aduga north east indigenous people forum ga pulaga indigenous people forum Manipur na masigi all indigenous state 2025 se akoy Imphal city convention da host tawgadori sigi host tawba ise Manipur da leiriba indigenous look kuding magi yamna chawraba khudong chaba adugumba akoy gi jahini unjani tanjani ne koi lausi